Isinraw singbu puran thaba maitena taram noksari phamangang de haibdu phamangangage mong yam ta da basda aisi mafam isa sa da basda ni isinraw sing aina maruina ma uppagoina ngangjara ibdu ngasigi aeroplane gi matangi live thabo ina dumaina sum explanation se tawsi ko isinraw sing kaino haibda parga gorong yaung in gi satkibase hoi akhoi da budi dum sat lotion gini aduga kari haidu no khangde maruina school higher secondary tamliba apik pe isha singdadi yamna samamna ba ma heta oi hogdoine ba aduna na akhoi gi masigi matang si sininaw sing kanu tawsi khoi gi ai live thabagi mong the explanation se phajna ai tawna bo hona jage adugi information sing se sininaw sing khoi gi plan sing gi specification sing se khomga sabani koi sininaw sing masida dum khara chenthok chensen de dum khara de dum yaurani adu yaugdana ba yaringe hona jage leba amaga leba hojik se lan tawda yamna important oidi base sininaw sing kari no haibda khoi gi aeroplane sine ba fighter plane sing sine ba han ba yamna important oirish fighter plane sing sine ne ba maru oina khoi gi sauna amang ata thon ga dori base asina maram oirga leba kaya amana masagi plane sanabagi lambi da sininaw sing mai onsan ba hengalagli masida khoi gi india su amani Malim gileba kaya ama makan makha kaya gi sininaw sing plane puthongnari ko bomber bu oirasu any ama bu cargo transport plane bu oirasu masida khwaidagi maru mu oira ibise karma makan gi plane no haibada fighter plane sine be sininaw si masida mu miyamna mai onsna rakli bas america amsung russia na sabe aeroplane rom tane be sininaw si plane da maru oiriba masak si karino haibada engine sine sininaw si yam toina su hangai india na engine sabang am dri kari gino haibda engine se akhoi su khangde masigi matang da adubo khoina phangba information amasung knowledge gi matungina kari no haibdi engine sabja amna complex hobi amna luba dumba thabak amane na sininaw sing hai aduga kari no haibda leiba kaya amna engine se sana bo hona bata sahi kaya amasangkai matam kaya amasangkai paisa kaya am thadangkai adumaina sininaw sing honagiba asisina technology se leiba amda share hita tawbase smani pithopa khotopase sininaw sing tawde ngasigi video asida america amasung russia fighter plane se kumaina tawi haiba sawrakpa ma khaminasi wahang kaya ama adomda soidana hanglamgani usa gi f16 viper f21 hairukasu khangnai asiga russia gi mig 21 ani asi kanan hena phabra amasung russia gi su 35 ka America gi F-15 ga ani si kanan hele F-22 Raptor ga Su 57 ga kanane na phai sangdam na ba yabra haiban sing ba koi sorak pakhara sum nei nami na si plane khara lokhola ga isini nok sing plane se loina suna lokot padi ngamdre maram di kai no habda Russia gi su plane me amam lai aduga khoi gi America gi su plane ka am lai ri magi sorak pa specification amasung khoi gi Google stuff hangpaduni ko namu plane mayam plane laiba singse khara sum adumaina nomagi adumaina khaga sum lokon minasi malem gi khoi gi fighter plane se USA amasung Russia dana yam na puthoi hojik su lepte leba ani asi aman amadagi henaba honanari Russia ne hen giba sahi su dum yawgi sinnaw sing hojik ti maru oina mayam ne hele haina koina longnari basi American ko sininaw sing India gi fighter plane ayamna Russia origin oi Russia dagi laiki mamang ta adubu hojiki matam asida Russia dagi mamai laithoralaga west laibag rom da mamai onsalak putuna tawri example nama pira bada indiana ikui dringai da france dagi 4.5 generation Rafale plane laiki ko aruga india gi tejas mark 1 da hamnabe engine su usa gi general electronics dagi laiki adugi engine sing duni sininaw sing hojik Seasonara ibase mamangi video da su yawgre matam chana yawrakte haibagi akhoi unkhanaba asidani sininaw sing hanglakliba wahangse Russia gi fighter plane se hujiki matam da America ga yengnabada sonthaраклабra haibase masi sawak pamai sininaw sing khangnaba akhoi category ahum lokhasi medium weight category da sininaw sing Russia gi mig 35 amasung America gi F16 Viper ani si sangtam nansi aduga heavyweight category dana Russia gi Su 35 amasung America gi F-15
sangdamnargi yengsi mabani gi specification kari se aduga steel category dana 5th generation dana ko F22 Raptor amasung F35 ka Russia gi Su-57 ga sangdamna halakanda dumaina yengminasi India gi MRCA deal MRCA habidi medium multi-role combat aircraft habini 126 multi-role aircraft laibagi deal open tender asida USA gi F-16 Viper asi India da laglagadi India da piragadi yolagadi F-21 haigadwini maigi mamingse masu yauri aduga Russia gi MiG-35 su yauri ani se haipetang magi specification kari se sangdamnarga haipetang yengminasi plane ani asigi maximum take off weight haibidi weight se maximum kayam hapaga amutang da paiba ngami haibido aduni buduri ba maximum weight se karino maruine mission kari kulai singdune ba sini nausi saurangna khogi plane ani asi 17000 kg dagi 25000 kg phawba puduna paiba ngami haidi F-16 Viper F-21 da 143 kilonewton thrust puthokpa ngami magi engine aduna ko engineering gi term da kilonewton se aircraft ki engine gi force thrust ado measure tawnaba onnaba da sisnaba dumba waini aduga MiG-35 tana India de sinirausing F-16 Viper se F-21 hairga offer tawrpani 143 kilonewton thrust engine habraga India da dumaina pirakadoini F-16 se amna maming chatpa plane ni sinirausing masigi upgrade version ni akoigi F-16 Viper haise adu karigumba India da make in India initiative ki makhada saba India da sargadi F-21 hairga masak khangna gane ba dumaina mai maming se F-21 hairga dumaina kaugane ba ko aduga MiG-35 tana RD-33 MK engine ani pali sinirausing twin engine ni aduga apunba thrust na 180 kilonewton oi aduga thrust ki matang simadi MiG-35 na F-21 dagi hele speed amasung payload capacity amuk yengminasi sinirausing F-21 gi speed asi 2.2 Mach ni samna harabada 2400 km per hour adumba speed ta paiba ngami samane MiG-35 ka su MiG-35 su 2400 km per hour da paiba ngami sinirausing aduga range ta mu yengminasi range haibadi akhoi amuktang magi fuel se phun oina hapkiba matamda kayam lapna kayam sangna paiba ngambage haibido F-21 da 3200 km fawba sinirausing adumaina paiba ngami aduga MiG-35 tana magi range se 2400 km fawba adumaina paiba ngami sinirausing aduga plane khara amadadi sinirausing khoigi extra point teng se mapanda hapaga adumaina paina basu yawi magi range se henkana ba honabada aduna range tadi F-21 amu hele ko sinirausing payload capacity F-21 gi se 8000 kg ni sinirausing aduga MiG-35 na 7000 kg ni haibidi asigi weight ki khulai missile gumba se puduna paiba ngamme bi sinirausing payload capacity da F-21 hele ko hoi F-21 gi thrust hantarabasu range and payload capacity di MiG-35 tagi F-21 ay sinirausing hele ko mai gi advantage and disadvantage kharade dum laina batabani F-21 da AN/APG IT radar happy aduga MiG-35 tana zuk radar seasonary 250 km da laiba amasung paiba karingumba misaina mana kapa su masigi range da laiba singdo radar duna irai laina phaba ngamgane be sinirausing 250 km ko aduna hiram kharada America gi AN/APG IT radar na Russia gi radar asidagi phabe helena dumaina haine sinirausing hoi helambayai helamdabayai madu madi sinirausing khoina khangdre information da subnagi Google dagi lokasaba khaktang dani akoigi F-21 da multi mode digital display adigi helmet mounted display system koigi helmet to koi upaga mittaga kanuga thonbado adumba system automatic ground collision avoidance system yauri habide masi maksha MiG-35 tu yauri aduba quality se American hele haidi plane gi mapun se sinirausing yamna important oidi base magi service lives asida mu yengminasi F-21 ge service life asi 12000 hours ni aduga MiG-35 kina 6000 dagi 8000 hours speed masi engine ni makhayam poli ko sinirausing aduga
price mamanda mu laminasi F21 gi plane amada $85 million pi aduga MiG-35 plane amagi mamanna $65 million pi price da yam khenari tawsi F22 da AIM 120C 120 kilometer sana kapa ngamba aduma mission kya puba yari sini nausing amasung AIM 120D 180 kilometer sanba aduma mission ju puba yari aduga yamna maming satpa meteor mission haibdo adusu puba ngami F21 da MiG-35 su R-37 300 kilometer sanba mission hapa yari sini nausing K-77 195 kilometer sanba mission su puduna paiba ngami performance da MiG-35 na F-21 dagi heli maru aina dogfight gumba da isini nausing ko dogfight habi da plane ko tan tanarakan da lan sokna bato khana ba ka khaina bato plane ani adubu dogfight hai khangai ko maintenance ko su hanthai aten ba runway dagi take off line to basu MiG-35 ne heli hai maram di kari gino habi da sagi thrust power hen bani na ko aduga isini nausing F-21 na rate of climb magi yung na paikat pagi si asise 250 meter per second da paikat pa ngami hari aduga MiG-35 na 330 meter per second da paikat pa dumai na ngami asina ni MiG-35 na dogfight da F-21 dagi hena advantage lai hari basi sinanoksi adubu sinanoksi hojiki modern time asida fighter planes sing asida di dogfight tawbagi sangse yamna hantai sini maram di karino have the radar gi akhoi gi kari haigani system asida akhoi gi advantage mayam ama lairak pasina laplingai dagi misana log tawba han baduna advantage laire isini nausi asumba se yanglak padani F-21 na MiG-35 dagi amuk advantage oi haina rai basi isini nausing heavyweight category da plane ani mamuk lokhasage plane se Russia gi amasung khoi gi America gi siam laigare isini nausing masida adu yaholakti ada yaholakti na waru biwa to biganu tungi mathang chembada mu comparison se amuk tawsi plane khara mu lokhalaga ko masida America gi F-15 ga Russia gi Su-35 ka amu yengmanasi America gi F-15 da Pratt and Whitney gi F-100 natragana General Electronics ki F-110 engine ani pali twin engine ni masina 212 kilonewton thrust power puthokpa ngami aduga isini nausing Su-35 ta AL-41 gi engine ani pali ani se pullaga 284 kilonewton thrust puthokpa ngami adu ergadi Su-35 na F-15 dagi thrust hen puthoi aduga isini nausing Su-35 ta palibi engine asiga Su-57 da palibi engine ani ase sab mane AL-41 ngaktani engine gi isini nausing thrust power se Su-35 na puthokpai helaga su speed ta mu yengluba taraga di F-15 na mu heli sini nausing 3000 km per hour fawba paiba ngami aduga Su-35 na 2400 km per hour faw paiba ngami sini nausing range ta F-15 na 5600 km fawba pai aduga Su-35 na 4500 km fawba paiba ngami thawmuktang phun oina hapkibasna aduni sini nausing range ti F-15 na mu heleko maximum height se F-15 na 65,000 feet fawba paiket pa dumaina ngami haidi sini nausing 250 meter per second gi speed aduga Su-35 na 59,000 feet fawba 280 meters per second da paiket pa ngami haidi aduga rate of climb se sini nausing Su-35 ne hele 280 meter per second oibana ko aduga magi payload capacity se karamba plane na hena puba ngambage haibada du yengminasi F-15 da 10,000 payload capacity puba ngami sini nausing aduga F-15 gi EX hariba magi anoba version se sidadi 13,000 kg payload capacity adumaina puba ngami Su-35 tana 8,000 kg gi payload capacity puba ngami sini nausing adu ergadi F-15 na mission yamna pubada sini nausing purga paibada Su-35 tagi hele sangdam na ba yadre mabani semu ko F-15 da AN APG 82 radar happy magi range na 300 km ni haibadi 300 km gi plane du gi 300 km gi distance ta leiba ko mission boy ro aeroplane boy ro radar du na irai lai na phaba du maina ngammaganeb aduga Su-35 tana IRBIS E radar happy masigi range na 400 km ni
adu oiradi radar gi matang dana mu isin anoksing su 35 na mu hele F15EX study 5th generation gi cockpit pali cockpit se maroina school amasung higher secondary tamli bisa sing kaino haida plane gi pilot khoi gi phambam adubu cockpit hairga khangnei ko magi thobam kari kari do ko aduga masigi plane se masisina saurang atopa plane se samanga mari hena adumaina kapcha khibagi record ma isin anoksing adumaina lei aduga masigi record se American pilot tagi Israel gi pilot ni hena tali haidi masi aduna takpadi masigi aeroplane se Israel da su fazna siznai haibane dog fight di sinroxing Su-35 into ba wagani F-15EX na oira basuko madi maramdi karigino haida magi rate of climbing chomna khoi speed laina ka khat pase amasung thrust power se hen banina sinroxing aduga dog fight tongnari base amana 25 tagina 30 kilometer bogi distance asidani haidi adubo 100 kilometer gi distance ta oinar agadi akhoi gi Russia plane dagi America gi plane ga sine advantage laibe heli haidi Su-35 Russia gi maru oiba plane ni sinroxing ko maru oina front line da hujik Russia gi putho ibasi front line da soknari bise karamno haibda Su-35 ka Su-57 ga ani sineba adubu America gi F-15 asidi yamna maru oiba plane ati America gi front line da maru oiba plane se karam plane no haibda F-22 Raptor ga F-35 ka ani sineba yamna maru oiribasi America gi F-22 plane se saurangna sahu muk lai hairi aduga F-35 na samri muk lai hairi F-35 tagi F-22 na stealth technology se heli hairi aduna ni sinroxing America gi F-22 gi technology se atopada amta share tawdabane aduna oidoiro khangde leba tai ngaina koi gi 5th generation plane puthorpang ga si F-35 gi mong mala yam puthongna le Makoy ani asiga yakhaina na bani Russia gi Su-57 puthorali basi Su-57 na Su-35 tagi stealth technology se heli mamang tu panjakri engine chap manai haiduna AL-41 ngak to pale haiduna ko adubu stealth technology gi matang da F-22 amasung F-35 ka sangdam na badi yadi sinenoxing Su-57 ga maramdi F-22 amasung F-35 na heli 2024 August fawda sabsaba khangdrabasu Russia da Su-57 se saurangna 35 dagi kunmuk leiramgani haidun isinenoxi panari aduna Russia gi Su-57 amasung Su-35 na America gi F-22 amasung F-35 thingbangam loi isinenoxi aduna ni Russia na makhoi gi defense system S-400 ka isinenoxi puthoraktan tawribasi aduga isinenoxi hojik se Russia plane gi quality amasung quantity se hanthare Russia gi fighter plane sing se aya mane isinenoxi landarak pase ngak thokna bagi oina sari adamaina mong se male aduga America gi na landana bagi oina isinenoxi matam amada Russia gi plane sing gi maming tab de isinenoxi hangoina rami bani maming khara palabda MiG-21 MiG-27 Su-27 adu karigino Russia na hanthare ibasi haibda Russia gi economy solakpa tasing makhoi hujik technology gi idea laitabati nate laiyaba aduga makhoi gi ngasagi economy da solakpa asina maram oirga plane gi engine sing plane gi lamjen sida makhoi se maning khara halakpra haiduna adumaina mayam akhang ai sing na adumaina phongdok nai isinenoxi mathang da su isinenoxi plane khara dum sangdam minasi aduga khoi gi isinenoxi gaina hangakpa dum yawiko maroina khoi gi prototype experimental tongnaba adumbagi sagiba plane sing sulai service the decision agidaba madumba plane gi matang da su nei naminasi aduga lan gi bomber plane sing da su asigi matang da su dum tamna dum nei naminasi asi harga puran thaba maitaina kaina na ba yathang ni jari kanglaipa imana yai phare yai paminarasi